matunda editor matunda hai video si lai thazabani mayamna lana lawdana wasima dum thamjagi mayam phamda aduga adam pamba mana masing Yenshang Napi koina thajaga driba adu Delhi manungi khaktani Delhi manungdagi wangmada satke hai thabiro haidagadi chaningai thangai nataba atoba pot kai lebage koi side kai le yawge adui matungina hai pot adu thaba yani yaroi yani hairana karam state ya di habdu ki tan suda badam duna hanbi ni ba koi le raso koi bijari whatsapp number si khuthangda adu call to be yani Delhida Leibiba Enaoshingna koi Marina Kart na mayamgi phamda koi mana masing haidare anoba mana masing saningba adigi Leibiba khotpa taba sadra khotpa taba dumba mayama leibidu koi telo matam manunda haidare ba koi atopa third party porter webe adigi atopa koi bike thor service speed ba haidare ko adu masing du khuthangda koi Manipurgi north side ki proper mana masing adagi zaningba tharoi khangde adagi atopa singju khangde adigi atopa lafu khangde hai mayam se khoi dum available ohenjare adu available ohen masi koi Marina Kart ki bijari ba haidare sigi number sida koi Marina TV channel khalo sila thajari basi koi bijari ba number sida connect tawiraga adom dona pamba por adu koi order Toubirakpa Yaragani Toubirakpa adona Pambiba karino haibu khalangina yam ta haibu tare koi bijari WhatsApp number sida adum call Toubirakpa adom dona Pambiba kari Leiragadi kari Yaragani haibu adom dona Toubirakpa Yaragani aduga haiba mayam adu ki product ki mamal kya tai kya lai haibu khangigani aduga side lai jari base koi ki north ki Leibiba Manipurgi webe samde side Pambiba mayam se punjala magi production do offline da online da koina dum yondokpi ba haitare yonmina ba haitare mai to boni adom dana kudong saba asi khoi Delhi television Enaoshingna maroina Delhi ki surrounding khoi boda buta adom khoi chinau me hamlei chinau me am roina ma khai ba service dum lawuni je dum available webina haitare ko mai phangan jamni adom mayam so haiba koina like thajari ba si khuthangda adom dona bijari number si khuthangda adom call tawiraga kari yauri kari lawba yari haiba dum hangbirappa yagani aduga koina so atopa third party khuthangda chalan bi haidare ko aduga haiba lapaki pot to thin lapaki kainu ki service to mai charge am lainina adugi charge to koi atopa third party mai ata mamal bibi haidare adamna Leibiba Yenshang Napi mamal ama aduga thin blak du gi mai service charge ama tungali aduna hai por adu adong ni phum de mi to lak matamda mai pa kya tar gi habu de adom bibi da haidare masira tanata akhoi Marina Kart blogspot.com da koi site ma so dum comment thamjarke adu hairi basi masi khuthang so dum akhoi sane thane habadi koi mana masing gumba tek panata koi Delhi gi wang da leiba sana habada Mumbai da leibe ai adu Goa da leibe natra Punjab da leibe hairi basi da koi saningai thane mana masing na tabada karam pot thaba yai habadu su adom koina sabe da pot habada ko san sinna ba sanna habada koi napi singna siningai earring gumba adai koi kajeng lai gumba adai koi lengyan three gumba hai ba singa so koi dum available no henje aduna taba atop ma ama so koi available henje anu kari yawbage habadu de koi bijari ba WhatsApp number asi khuthangna call tawraga atop mafamda kari thilakpa yani kari available hanba yani habadu hangbirakpa yani hangbirakpa yai haijaba tare aduga hoje koina bijariba number sidasu koigi adum hangakpada ekoina sudum adom dongi pakhum adum sosodum bijarakani aduga adom su hoji kutakta pamba kari injang da karam sa da oibe karam mana masing da kari leibagi adum hangakpada adum available hanjani haijaba tare ko yai makai de khoi gi shop sing da habitare shop amada yaudragasu shop amada
ꯀꯔꯝ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ
ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ kaya lay habdus khambigani aduga side leijariba se khoi north east ki leiriba manipur dagi oibe assam de oibe side phamiba myam se punjallaga magi product sing adu offline da amdi online da akoina dum yonthokpi ba haitare yonminna ba haitare mai tawbani adomna kudong saba asi akhoi delhi da leibe sinau sing maroina delhi ki surrounding akhoi bada bukta adum khoi sinau me ama lei sinau me am du loina mak hairiba service dum lowani hoje dum available oibani na haiba tare ko mai phangan jabani na mayamna so hairiba khoina hoje live thajariba si khuthangda adamna pijariba number si khuthangda dum call tawbiraga kari yauri kari lowba yari haiba dum hangbirakpa yagani aduga khoina so atopa third party khuthangda chalan bi haidare ko aduga hairiba lakpaki potu thinba lakpagi kaino gi service to mai charge amdi laini na adugi charge to koigi atopa third party gi mai ataba mamal do pibi ba haitare adamna laibiri ba Yenshang Napi gi mamal na ama aduga thinba lakpadugi mai service charge na ama tungal aduna high por adu adong infam delivery taw lak matamda mai lupa kya tarage haibdu de adom don pibi ga da haitare masiga tanatara akhoi Marina Kart blogspot.com da akhoi site ama so dum comment na thamjarake adu hairi basi masi khuthang do so dum akhoi chaningai thaningai habadi khoi mana masingum atekpa nataba akhoi Delhi gi wang da leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairi basing adu da akhoi chaningai thaningai khoi mana masing natabada karam pot thakpa yabage thaba yai haibadusu adomna khoina saba yada pot haiba tare ko hangna sinna ba yaba samna habada akhoi napi singna siningai earring gumba adai akhoi kajeng lai gumba adai akhoi lengyan fi gumba haiba singa so akhoi dum available no henje aduna taba atop ma ama so akhoi available no henje anu kari yawbage haibadu de akhoi pijariba whatsapp number asi khuthangna call tawraga atop mafamda kari thilakpa yani kari available hanba yani haibadu dum hangbirakpa yani hangbirakpa yai haijaba tare aduga hoje koina pijariba number sida su koigi adum hangakpada akoina su dum adondongi pakhum adu dum sosodan pijarakani aduga adom su hoje khutakta pamba kari injang da karam sa da oibe karam mana masinda kari leibagi adum hangakpada dum available hanjani haijaba tare ko yari makai de akhoi shop sing da habitare shop amada yaudragasu shop amada karam pot yauri customer na hai per list to loina subu ngambra ngamdabra haide tara hai pa manungda ama chithabra natra ani chithabra ade customer na zo ani chithargadi lawba nungai roi ama walagadi lawba nungai tre hairagasu pot to dum koina order do koina thada ba haitare ko customer na pamba mongdo aduda dum koi potu collect tawbira matunda moina photo nang thabiro hairasu natraga madugi dum matim khangnamaga kyam yamna fresh ori kholi haibagi pot myam do adu zo koi dum tawjai adugi service dum pizza habitare potu kyam fresh lairi leite adagi pot ta koi stock ta kyam lairi leite haide dukan amada yawram da badu dukan amada yawbra hangna tune adagi amok dukan hangda ba habsulai adagi Delhi da koi dukan se yamna ngantana hangba kya hojikan oidre ade mafam maramdi kaino kanda dukan se theng dum hangba yawaiba ko aduna customer na pamba khudakta pamba potu hayengumba pame khalne adu taragati ngasi dum book tawraga advance payment pisalaga paisa pithokpiraga book tawra thambi ba haitare hayeng adum nungan baga khoina dum tharakpa yani ngai haitare dukan amada yawda potu dukan amadi khomduni ani de khomduni amai taw collection tawraga akhoi payment do pithokpira khoina lawra potu suningai habitare ko sura matungda potu complete sura matungda adomadungi address dum thabi ba haitare nungala khanda samai tawbo adagi masigi order gi timing ji kaino khanda nungdang gi di pung 10 makhai gi mamangda yarim khai order se tawna bo hona biba maramdi hayeng angan bata pam bataragati adagi 10 makhai makhada mu
order laktaragadi amuk tara makai makhadadi amuk order pibase khara wana thoeba maramni kaino khanda sida khoin lei mafam sida Delhida khoi pung tara ma thoidagi dukan je thong lolan mai tare dukan je thong lolan ba pung tara thoi matungda thong hangba yadaba ade ayukna pung manga gi mamangda hangba yadaba sumai lei aduna mayamna khoi gi order to gi mongse khoi gi pung tara makai gi matung nungdang gi tara makai matung da tawba daba aduga pung manga gi mamang da su dukan hangba yadam ni nam poi ni pan mapan sai da pos adum dong gi pot haiba tare adum don order tore pot adu pung mapan sai da dung thana honor kan ne ba khoina ko amai tor adum dong gi ofam du da available hen jaba hai tare hoje khoina thajari ba live video si khoi gi recorded live ni haibadi already video si editing tor ga matung da record tor matung da voice over hapa matungda live thamjabani live thajabni hetare ade kanaomba khangdaba kharnadi khangdaba chinau maram pangsinadi live tharabnina hoji hairi boy hoji ngangli boy ningbasu yawbani uliba video si hoji uli boy hoji ucharagasu hana already record taro video ni haise khangdaba koi maram pangsinau adum yaw kanin khalle aduna comment thamakpu matamda comment da reply pirakta yaw pasu yana khalle ana reply pirakta taraga di mayamna khalamni kaino live tharaga khoi comment pi kanda comment halakti ana khanbasu yaw ba yana khalle adu lana lobi gano hairiba live asi khoi recorded video ni record tor mathung da live thabani aduna khudakta khoi isana mafam sta leiraga wangang banate already record tor mathung da edit tor mathung da hai video si live thajabani mayamna lana lodna ba si majudum thamjake mayam phamda aduga adomadamna pamba mana masing Yenshang Napi koina thajagadriba adu Delhi manungi khaktani Delhi manungdagi wangmada chatke hai thabiro haitagadi chaningai thaningai nataba atoba pot kai lebage koi site kari kari yawbage adui matungina haira pot adu thaba yani yaroi yani hargana karam state ta yai yati habidugi matang sodom adom hangbi ningba query leiraga so koi pijariba WhatsApp number si khuthangda adum call tawbirakpa yani Delhida Leibiba Sinau Singi Damakta Ekoi Marina Kart na mayang Pamda Hoigi Manamasing Haidare Anoba Manamasing Saningba Adiki Leiba Kopa Parktaba Zatba Kopa Parktaba Dumba Mayama Leibadu Hoigi Tela Matangi Manung da Habatareko Hoigi Atopa third party porter Obe Adiki Atopa bike thorga service piri ba haitareko adu masing dugi khuthangda koigi Manipur dagi north side dagi porpa mana masing adagi chaningba tharoi khangde adagi atopa singju khangde adagi atopa lafu khangde hai mayam ase khoi dum available ohenjare adu available ohen basi koigi Marina Kart ki pijariba haitare sigi number sida koigi Marina TV gi channel khuthangda hojik live thajari basi khoi pijariba number sida contact tawbiraga adomna pama pot adu khoi order tawbirakpa yagani tawbadabu adomna pame pot du karino haibadu khangningai damukta haibatare khoi pijariba WhatsApp number sida adum call tawbiraga adomna pam du kari ke leibage kari ke yawribage haibadu adomna dum hangbirakpa yagani aduga hairiba mayam adu ki product tu ki mamal kya tai kya lei haibadu khangbigani aduga side leijariba se khoi ki north east ki Leibiba Manipurgi obe Assam de obe side Pambiba mayamse punjallaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adomna kudong saba asi akoi Delhi da leibe sinau sing maroina Delhi ki surrounding akoi bada bukta adum khoi sinau mayam lei sinau mayam du loina mak hairiba service dum lawbani hoje dum available oibani na haibetare ko amai phangan jabani ana mayamna so hairiba khoina hojik live thajariba si khuthangda adamna pijariba number si khuthangda dum call tawbiraga kari yauri kari lawba yari haibadu dum hangbirakpa yagani aduga khoina so atopa third party khuthangda chalan bi haidare ko aduga hairiba lakpaki potu thinba lakpaki kaino gi service to mai charge amdi laini adugi charge to koigi atopa third party gi mai ataba mamal do pibi ba haitare adamna Leibiriba Yenshang Napi gi mamal na ama aduga thinba lakdugi mai service charge na ama tungal le aduna hai por adu
ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗꯅ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ Marina Kart blogspot.com ꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 2 ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ 2 ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ 2ꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣই ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ
koi recorded video ni record tor mathung do live thabani aduna khudakta koi isana mafam sta leiraga wangang banate already record tor mathung da edit tor mathung da hai video si live thajabani mayamna lana lawdana ba si majudum thamjage mayam phamda aduga adomadamna pamba mana masing Yenshang Napi koina thajagadriba adu Delhi manungi khaktani Delhi manung dagi wangmada chatke hai thabiro haitagadi chaningai thaningai nataba atoba pota kai lebage koi site ta kari kari yawbage adui matungina haira pot adu thaba yani yaroi yani hargana karam state ta yai yati habidugi matang da sodom adom donna hangbiningba query leiraga so koi pijariba WhatsApp number si khuthangda adum call tawbirak yani Delhida Leibiba Enaoshingna damakta ekoi Marina Kart na mayam pamda koigi mana masing haidare anoba mana masing chaningba adiki leiba khotpa phak taba zatba khotpa phak taba dumba mayama leibadu koigi telo matamgi manungda haibadare ko koigi atopa third party porter oibe adiki atopa koigi bike thorga service piriba haidare ko adu masing dugi khuthangda koigi Manipurgi dagi north side dagi porpa mana masing adagi chaningba tharoi khangde adagi atopa singju khangde adagi atopa lafu khangde hai mayam asi akhoi dum available ohenjare adu available ohen basi koigi Marina Kart ki pijariba haitare sigi number sida koigi Marina TV gi channel khuthangda hojik live thajari basi koigi pijariba number sida contact tawbiraga adomna pama pot adu koi order tawbirakpa yagani tawbadabu adomna pame pot du karino haibadu khangningai damukta haibatare koi pijariba WhatsApp number sida adum call tawbiraga adomdong apam du kari ke leibage kari ke yauribage haibadu adomdamna dum hangbirakpa yagani aduga hairiba mayam adu ki product tu ki mamal kya tai kya lei haibadu khangbigani aduga side leijariba se koi ki north east ki leiriba Manipurgi oibe Assam de oibe side Pambiba mayam se punjallaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adomdamna kudong saba asi akoi Delhi da lebe Enaoshing maroina Delhi ki surrounding akoi bada bukta adum koi Enaoshing mayam lei Enaoshing mayam du loina mak hairiba service dum lawbani hoje dum available oibani na haibetare ko mai phangan jabani anna mayamna so hairiba koina hojik live thajariba si khuthangda adomna pijariba number si khuthangda dum call tawbiraga kari yauri kari lawba yari haibadu dum hangbirakpa yagani aduga koina so atopa third party khuthangda chalan bi haidare ko aduga hairiba lakpaki pot tu thinba lakpaki kaino gi service to mai charge amdi lainina adugi charge to koigi atopa third party gi mai ataba mamal do pibi ba haitare adamna leibiriba Yenshang Napi gi mamalna ama aduga thinba lakpadugi mai service charge na ama tongal aduna hai por adu adongi pham delivery tawlak matamda mai lopa kya tarage haibadu de adom pibi ga da haitare masiga tanatara akoigi Marina Kart blogspot.com da koigi site ama so dum comment thamjarake adu hairibasi masi khuthangda so dum akoigi chaningai thaningai habadi koi mana masingumba atekpa nataba akoigi Delhi gi wangda leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairibasing aduda akoigi chaningai thaningai koi mana masing natabada karam pot thakpa yabage thaba yai haibadu su adomna koina saba yada pot haibetare ko hangna sinaba yaba samna habada akoigi napisingna siningai earring gumba adai akoigi kajeng lei gumba adai akoigi lengyan fi gumba haiba singa so akoidum available hoinjai aduna taba atop mayama so akoi available hoinjai anu kari yawbage haibadu de akoigi pijariba WhatsApp number asi khuthangna call tawraga atop mafamda kari thilakpa yani kari available hoinba yani haibadu hangbirakpa yani hangbirakpa yai haijaba tare aduga hoje koina pijariba number sidasu koigi adum hangakpada ekoina sudum adomdongi pakhum adum sosodum pijarakani aduga adomdom so hoji kutakta pamba kari injangda karam sada oibe karam mana masingda kari leibagi adum hangakpada dum available hanjani haijaba tare ko
ꯌꯥꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 12 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ
Marina TV channel khuthangda hojik live thajaribasi khoi pijariba number sida contact tawbiraga adom pama pot adu khoi order tawbirakpa yagani tawbadabu adomna pame pot du karino haibadu khangningai damukta haibatare khoi pijariba WhatsApp number sida adum call tawbiraga adom pam du kari leibage kari yauribage haibadu adom hangbirakpa yagani aduga hairiba mayam adu ki product ki mamal kya tai kaya lay haibadu khangbigani aduga saida leijariba se khoi ki North East ki Leibiba Manipurgi oibe Assam de oibe saida Pambiba mayam se punjallaga magi product sing adu offline da amdi online da akoina dum yonthopiba haitare yonminna ba haitare mai tawbani adom kudong saba asi akoi Delhida leibe Enaoshingna maroina Delhi ki surrounding akoiba da bukta adom khoi sinau mayam lei sinau mayam du loina mak hairiba service adum lawbani hoje adum available oibani na haibetare ko mai phangan jabani ana mayamna so hairiba khoina hojik live thajariba si khuthangda adom pijariba number si khuthangda adum call tawbiraga kari yauri kari lawba yari haibadu adum hangbirakpa yagani aduga khoina so atopa third party khuthangda chalan bi haidare ko aduga hairiba lakpaki pot tu thinba lakpaki kaino gi service to mai charge amdi laini adugi charge to koi atopa third party ki mai ataba mamal do pibi ba haitare adamna Leibiriba Yenshang Napi gi mamal na ama aduga thinba lakpadugi mai service charge na ama tungal aduna high pot adu adong pham delivery taw lak matamda mai lopa kya tarage haibdu de adom pibi ga da haitare masiga tanata akhoi Marina Kart blogspot.com da akhoi site ama so dum comment thamjarake adu hairibasi masi khuthangda so dum akhoi gi chaningai thaningai habadi khoi mana masingumba atekpa nataba akhoi Delhi gi wangda leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairibasing aduda akhoi gi chaningai thaningai khoi mana masing natabada karam pot thakpa yabage thaba yai haibadu su adom khoina saba yada pot haibetare ko hangna sinna ba yaba samna habada akhoi napi singna siningai earring gumba adai khoi kajeng lei gumba adai khoi lengyan fi gumba haiba singa so khoi dum available no henje aduna taba atop ma ama so khoi available henje anu kari yawbage habadu de khoi pijariba WhatsApp number asi khuthangna call tawraga atop famna kari thilakpa yani kari available hanba yani habadu hangbirakpa yani hangbirakpa yai haijaba tare aduga hoje koina pijariba number sidasu khoi adum hangakpada ekoina sudum adongi pakhoma dum sosodum pijarakani aduga adom so hoje kutakta pamba kari injangda karam sada oibe karam mana masinda kari leibage adum hangakpada dum available hanjani haijaba tare ko yari makai de khoi shop sing da habatare shop amada yaudragasu shop amada karam pot yauri customer na haikpa list to loina subu ngamdabra haide tara haikpa manungda ama sithabra natra ani sithabra ade customer na zo ani sithargadi lawba nungai roi ama walagadi lawba nungai tre hairagasu pot dum koina order do koina thada ba haidare ko customer na pamba mongdo aduda dum khoi pot to collect to bir matunda moina photo nang thabiro hairasu natraga madugi dum mating khangnamaga kyam na fresh ori quality haibagi pot myam do adu zo koi dum tawjai adugi service dum pizza habitare pot to kyam fresh lady leite adagi pot ta koi stock ta kyam lady leite haide dukan amada yaram da bodu dukan amada yawbra hangna to ne adagi amok dukan hangda ba habsulai adagi Delhi da koi dukan se yamna antana hangba kya hojikan oidre ade maram di kaino kanda dukan se theng dum hangba yawaiba ko aduna customer na pam khudakta pam poto hayengumba pame khalne adu taragati ngasi dum book tawraga advance payment pisalaga paisa pithopiraga book tawra thambi ba haitare hayeng adum nungan baga khoina dum tharpa yani ngai haitare dukan amada yawda poto dukan amade khomduni ani de khomduni amata collection tawraga akhoi payment do pithopira khoina lawra poto suningai haitare ko sura matungda poto complete sura matungda adum address dum thabi ba haitare nungala khanda samai tawo adagi masigi order gi timing ji kaino khanda nungdang gi di pung 10 makhai gi mamangda
ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10 ꯃꯈꯥꯏꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10 ꯃꯈꯥꯏ ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 12ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 13 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10 ꯃꯈꯥꯏꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10 ꯃꯈꯥꯏ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9 ꯃꯥꯄꯟ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9 ꯃꯈꯥꯏ 9 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ hꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯑꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ ꯀꯌా ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯥꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯗꯕꯨꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯑꯇꯥꯕ ꯃꯃꯜꯗꯨ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ
ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯏ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗꯅ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ Marina Kart blogspot.com ꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 2 ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ 2 ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ 2ꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ
ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯥꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯗꯕꯨꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯃꯥꯏ ꯐꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯑꯇꯥꯕ ꯃꯃꯜꯗꯨ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯏ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠ blogspot.com ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯊꯝꯖꯔꯛꯀꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ
hangakpada ꯑꯩꯈꯣꯏꯅ ꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ
Manipur romdagi north side dagi porpa mana masing adagi chaningba tharoi khangde adagi atopa singju khangde adagi atopa lafu khangde hai mayam asi akhoi dum available ohenjare adu available ohen basi koigi Marina Kart ki pijariba haitare sigi number sida koigi Marina TV gi channel khuthangda hojik live thajari basi koigi pijariba number sida contact tawbiraga adom na pama pot adu koi order tawbirakpa yagani tawbadabu adomna pame pot du karino haibadu khangningai damukta haibatare koi pijariba WhatsApp number sida adum call tawbiraga adom ya pam du kari leibage kari yauribage haibadu adom dum hangbirakpa yagani aduga hairiba mayam adu ki product ki mamal kya tai kya lei haibadu khangbigani aduga side leijariba se koi ki north east ki Leibiba Manipurgi oibe Assam de oibe side Pambiba mayam se punjallaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adom na kudong saba asi akoi Delhida lebe sinau sing maroina Delhi ki surrounding akoi bada bukta adom koi sinau mayam lei sinau mayam du loina mak hairiba service dum lowbani je dum available oibani na haibetare ko mai phangan jabani ana mayam na so hairiba koi nozik live thajari basi khuthangda adom na pijariba number si khuthangda dum call tawbiraga kari yauri kari lowba yari haibadu dum hangbirakpa yagani aduga akoina so atopa third party khuthangda chalan bi haitare ko aduga hairiba lakpaki pot tu thinba lakpaki kaino gi service to mai charge amdi lainina adugi charge to koigi atopa third party gi mai ataba mamal do pibi ba haitare adamna Leibiba Yenshang Napi gi mamal na ama aduga thinba lakpadugi mai service charge na ama tungal aduna hai por adu adongi pham delivery taw lak matamda mai lopa kya tarage haibdu de adom don pibi ga da haitare masiga tanatara akoigi Marina Kart blogspot.com da koigi site ama so dum comment thamjarake adu hairibasi masi khuthangda so dum akoigi chaningai thaningai habadi koi mana masingumba atekpa nataba akoigi Delhi gi wangwada leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairibasing aduda akoigi chaningai thaningai koi mana masing natabada karam pot thakpa yabage thaba yai haibadu su adom na koina chaba yada pot haibatare ko hangna sinaba yaba samna habada akoigi napi singna siningai earring gumba adai akoigi kajeng lei gumba adai akoigi lengyan fi gumba haiba singa so akoi dum available no henje aduna taba atop ma ama so akoi available henje anu kari yawbage habadu de akoigi pijariba WhatsApp number asi khuthangna call tawraga atop famda kari thilakpa yani kari available hanba yani habadu dum hangbirakpa yani hangbirakpa yai haijaba tare aduga hoje koina pijariba number sidasu koigi adum hangakpada akoina sudum adongi pakhum adum sosodum pijarakani aduga adom so hoji kutakta pamba kari injangda karam sada oibe karam mana masinda kari leibage adum hangakpada dum available hanjani haijaba tare ko yai makai de akoigi shop sing da habatare shop amada yaudраga so shop amada karam pot yauri customer na haikpa list to loina subu ngamdabra haidi tara haikpa manungda ama chithabra natra ani chithabra adai customer na zo ani chithargadi lawba nungairoi ama walagadi lawba nungaitre hairaga su pot to dum koina order do koina thada ba haitare ko customer na pamba mongdo aduda dum koi pot to collect to bir matunda moina photo nang thabiro hairasu natraga madugi dum mating khangnamaga kyam na fresh ori koli haibagi pot myam do adu zo koi dum tawjai adugi service dum pizza habitare pot to kyam fresh lairi leite adagi pot ta koi stock ta kyam lairi leite haide dukan amada yawram da bodu dukan amada yawbra hangna tune adagi amok dukan hangda ba habsulai adagi Delhi da koi dukan se yamna ngantana hangba kya hojikan oidre ade mafam maramdi kaino kanda dukan se theng dum hangba yawaiba ko aduna customer na pama khudakta pama poto hayengumba pame khalle adu taragati ngasi dum book tawraga advance payment pisalaga paisa pithopiraga book tawra thambi ba haitare hayeng adum nungan baga koina dum tharpa yani ngai haitare dukan amada yawda podo dukan amadi khomduni ani de khomduni amai taw collection tawraga
ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 13 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯗ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯗ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯗ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯥꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯗꯕꯨꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ
ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯑꯇꯥꯕ ꯃꯃꯜꯗꯣ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗꯅ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠ blogspot.com ꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 2 ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ 2 ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ
उल्लिबा वीडियो से हजिक उल्लिबोय हजिक उचरगजु हाना ऑलरेडी रिकॉर्ड तौर वीडियो नि हाइसे खंगदबा कोई मरम पांगसिन ना अदम याव कनिन खल्ले अदुना कमेंट थमकपु मतमदा कमेंट दा रिप्लाई पिरक्तब याव फजु यान खल्ले अन रिप्लाई पिरक्तब तारगदि मैमना खलमनि कैनो लाइव थारगा कोई कमेंट पी कांदा कमेंट हलक्ते न खनबजु याव यान खल्ले अदु लाना लौबिगनो हाइरिबा लाइव असि कोई रिकॉर्डेड वीडियो नि रिकॉर्ड तौर मथुंदा लाइव थाबनि अदुना खुदक्ता अखोई इसाना मफमस्ता लेरगा वांगांग बनते ऑलरेडी रिकॉर्ड तौर मतुंदा एडिट तौर मतुंदा हाई वीडियो से लाइव थाजबनी मैमना लाना लौदनबा सिमजदुम थमजगे मैम फमदा अदुगा अदमदमना पांबा मना मसिंग यंसांग नापी कोइना थाजगद्रिबा अदु दिल्ली मनुंगी खक्तनी दिल्ली मनुंगदगी वांगमदा चटके हाय थाबिरो हायतागदी चानिंगाय थानिंगाय नतबा अतोबा पोता कई लेबगे कोई साइट करी करी यावबगे अदुगी मतुंगिना हाइरिबा पोत अदु थाबा यानी यारोय यानी हायगना करम करम स्टेट याय यादि हायबदुगी मतंग सुदम अदमदमना हंगबिनिंगबा क्वारी लेरगसो कोई पिजरिबा WhatsApp नंबर सी खुथांगदा अदुम कॉल तौबिरकपा यानी दिल्लीदा लेबिबा चिनाव सिंगिदमक्ता अखोई मरीना कार्ट न मैम फमदा अखोईगी मना मसिंग हाइदारे अनोनोबा मना मसिंग चानिंगबा अदगी लैबा खोपा फरक ताबा चटपा खोपा फरक ताबा दुम्बा मैम लैबदु अखोईगी टेलबा मतमगी मनुंगदा हाइबतारेको अखोईगी अतोपा थर्ड पार्टी पोर्टर ओइबाय अदगी अतोपा अखोई बाइक थौरगा सर्विस पीरिबा हाइतारेको अदु मसिंगदुगी खुथांगदा अखोईगी मणिपुर रोमदगी नॉर्थ साइडगी पोरपा मना मसिंग अदगी चानिंगबा थरोय खंगदे अदगी अतोपा सिंजू खंगदे अदगी अतोपा लफु खंगदे हाई मैम से अखोई अदुम अवेलेबल ओहनजरे अदु अवेलेबल ओहनबसी अखोईगी मरीना कार्ट की पिजरिबा हाइतारे सिगी नंबर सिदा अखोईगी मरीना टीवी की चैनल खुथांगदा होजिक लाइव थाजरिबसी अखोईगी पिजरिबा नंबर सिदा कांटेक्ट तौबिरागा अदमदमना पामा पोट अदु अखोई ऑर्डर तौबिरकपा यागनी तौबदबो अदमना पामे पोट करिनो हाइबदु खंगनिंगाइदमक्ता हाइबतारे अखोई पिजरिबा WhatsApp नंबर सिदा अदुम कॉल तौबिरागा अदमदमगे पामदु करी के लेबगे करी के यावरिबगे हाइबदु अदमदमना अदुम हंगबिरकपा यागनी अदुगा हाइरिबा मैम अदुगी प्रोडक्ट की ममल क्या ताई क्या लई हाइबदु खंगबिगनी अदुगा साइड लेजरिबसे अखोईगी नॉर्थ ईस्ट की लेरिबा मणिपुरदगी ओइबे असमदे ओइबे साइड फमिबा मैम से पुंजलगा मागी मागी प्रोडक्ट सिंग अदु ऑफलाइन दा अमदि ऑनलाइन दा अखोइना अदुम योनथोपिबा हाइतारे योनमिन्नाबा हाइतारे अदमाइ तौबनी अदमदमना खुदोंचाबा असि अखोई दिल्लीदा लेबे चिनावसिंग मरोइना दिल्ली की सराउंडिंग अखोइबदबुक्ता अदुम अखोई चिनाव मैम लई चिनाव मैम दु लोइनमक हाइरिबा सर्विस अदुम लौबनी हजे अदुम अवेलेबल ओइबनिना हाइबतारेको अमाइ फंगहनजबनी अदुम मैमनसो हाइरिबा अखोइना हजिक लाइव थाजरिबासी खुथांगदा अदमदमना पिजरिबा नंबर सी खुथांगदा अदुम कॉल तौबिरागा करी करी यावरी करी करी लौबा यारी हाइबदु अदुम हंगबिरकपा यागनी अदुगा अखोइनासो अतोपा थर्ड पार्टी खुथांगदा चलनबिबा हाइतारेको अदुगा हाइरिबा लाखपकी पोटु थिनबा लाखपगी कैनोगी सर्विस तो माइगी चार्ज अमदि लैनिना अदुगी चार्ज तो कोइगी अतोपा थर्ड पार्टी की माइ अताबा ममलदु पिबिबा हाइतारे अदमना लेबिरिबा यंसांग नापीगी ममलना अमा अदुगा थिनबा लाखपदुगी माइ सर्विस चार्ज ना अमा तोंगाले अदुना हाइ पोट अदु अदोंगे फमदा डेलिवरी तौ लाख मतमदा माइ लुपा क्या तारगे हाइबदुदि अदमदना पिबिगदा हाइतारे मसिगता नतरा अखोईगी marina kart blogspot.com दा अखोईगी साइट अमा सो अदुम कमेंट थमजरके अदु हाइरिबसे मसी खुथांगदा सो अदुम अखोईगी चानिंगाय थानिंगाय हाइबदि अखोई मना मसिंगुम्बा अटेकपा नतबा अखोईगी दिल्लीगी वांगदा लैबा समना हाइबदा मुंबईदा लैबे याय अदुगा गोवादा लैबे याय नत्रगा पंजाबदा लैबे याय हाइरिबसिंग अदुदा अखोईगी चानिंगाय थानिंगाय अखोई मना मसिंग नतबदा करम करम पोट थागपा याबगे थाबा याय हाइबदुसु अदमदमना अखोइना चाबा यादबा पोट हाइबा तारेको हंसांगना सिनबा याबा समना हाइबदा अखोइगी नपीसिंगना सिनिंगाय इयरिंगुम्बा अदगी अखोइगी कजेंग लैगुम्बा अदगी अखोइगी लेंग्यानफ्रीगुम्बा हाइरिबसिंगसु अखोइदुम अवेलेबल होइनजे अदु नतबा अतोप मैमसु अखोइ अवेलेबल होइनजे अनु करी करी यावबगे हाइबदुदि अखोइगी पिजरिबा WhatsApp नंबर असी खुथांगना कॉल तौरगा अतोप मफमदा करी करी थिलकपा यानी
ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯅꯤ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ
adagi atopa khoi bike thorga service piriba haitare ko adummasingdugi khuthangda khoi Manipur romdagi north side dagi porpa mana masing adagi chaningba tharoi khangde adagi atopa singju khangde adagi atopa lafu khangde hai mayam asi akhoi dum available ohenjare adu available ohenbasi khoi Marina Kart ki pijariba haitare sigi number sida khoi Marina TV gi channel khuthangda hojik live thajaribasi khoi pijariba number sida contact tawbiraga adomna pama pot adu khoi order tawbirakpa yagani tawbadabu adomna pame pot karino haibadu khangningai damukta haibatare khoi pijariba WhatsApp number sida adum call tawbiraga adomdong apamdu kari ke leibage kari ke yauribage haibadu adomdamna dum hangbirakpa yagani aduga hairiba mayam adu ki product tu ki mamal kya tai kya lei haibadu khangbigani aduga side leijariba se khoi ki north east ki Leibiba Manipurgi oibe Assam de oibe side Pambiba mayam se punjallaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adomna kudong saba asi akoi Delhi da lebe Enaoshing maroina Delhi ki surrounding akoi bada bukta adum khoi sinau me amalai sinau me am duloina mak hairiba service dum lawbani je dum available oibani na haibetare ko mai phangan jabani ana mayamna so hairiba khoina hojik live thajariba si khuthangda adamna pijariba number si khuthangda dum call tawbiraga kari yauri kari lawba yari haibadu dum hangbirakpa yagani aduga khoina so atopa third party khuthangda chalan bi haidare ko aduga hairiba lakpaki potu thinba lakpaki kaino ki service to mai charge amdi laini adugi charge to koigi atopa third party ki mai ataba mamal do pibi ba haitare adamna Leibiba Yenshang Napi gi mamal na ama aduga thinba lakpadugi mai service charge na ama tungal aduna high por adu adong pham delivery taw lak matamda mai lopa kya tarage haibdu de adom don pibi ga da haitare masiga tanata akhoi Marina Kart blogspot.com da akhoi site ama so dum comment thamjarake adu hairibasi masi khuthang da so dum akhoi gi chaningai thaningai habadi khoi mana masingum atekpa nataba akhoi Delhi gi wang da leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairibasing adu da akhoi gi chaningai thaningai khoi mana masing natabada karam pot thakpa yabage thaba yai haibadu su adomna khoina saba yada pot haibatare ko hangna sinaba yaba samna habada akhoi Napi singna siningai earring gumba adai akhoi kajeng lei gumba adai akhoi lengyan three gumba hairiba singa so akhoi dum available no henje aduna taba atop ma ama so akhoi available henje anu kari yawbage habadu de akhoi pijariba WhatsApp number asi khuthangna call tawraga atop famna kari thilakpa yani kari available hanba yani habadu hangbirakpa yani hangbirakpa yai haijaba tare aduga hoje koina pijariba number sidasu koigi adum hangakpada ekoina sudum adondongi pakhum adum sosodan pijarakani aduga adom su hoji khutakta pamba kari injangda karam sada oibe karam mana masinda kari leibagi adum hangakpada dum available hanjani haijaba tare ko yai makai de akhoi shop sing da habatare shop amada yaudragasu shop amada karam pot yauri customer na haikpa list to loina subu ngambra ngamdabra haidi tara haikpa manungda ama chithabra natra ani chithabra adai customer na zo ani chithargadi lawba nungai roi ama walagadi lawba nungai tre hairagasu pot to dum koina order do koina thada ba haitare ko customer na pamba mongdo aduda dum koi pot to collect tawbira matunda moina photo nang thabiro hairasu natraga madugi dum mating khangnamaga kyam yamna fresh ori koli haibagi pot mayam do adu zo koi dum tawjai adugi service dum pizza habitare pot to kyam fresh lady leite adagi pot ta koi stock ta kyam lady leite haide dukan amada yawram da bodu dukan amada yawbra hangna to ne adagi amok dukan hangda ba habsulai adagi Delhi da koi dukan se yamna antana hangba kya hojikan oidre ade mafam maramdi kaino kanda dukan se theng dum hangba yawaiba ko aduna customer na pama khudakta pama pot to hayengumba pame khalne adu taragati ngasi dum book tawraga
ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯨꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠ ꯑꯗꯣꯝꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ hꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯣ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ ꯀꯌా ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯥꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯗꯕꯨꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤ ꯈꯨꯠꯊꯥꯡꯗ
ꯑꯗꯨꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯏ ꯑꯇꯥꯕ ꯃꯃꯜꯗꯨ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯏ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ Marina Kart blogspot.com ꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯔꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 13 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ
ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯟꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯑꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯂꯩꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯆꯠꯄ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯣꯝꯗꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯊꯔꯣꯏ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯐꯨ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯔꯦ ꯑꯗꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠꯀꯤ ꯄꯤꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯜ ꯀꯌꯥ ꯇꯥꯏ ꯀꯌా ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯥꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯣꯐꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕꯗꯕꯨꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯑꯇꯥꯕ ꯃꯃꯜꯗꯨ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯏ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠ blogspot.com ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯅ ꯊꯝꯖꯔꯛꯀꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯅꯤ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 13 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯂꯥꯏꯚꯅꯤ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯚꯤꯗꯤꯑꯣꯁꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯚꯣꯏꯁ ꯑꯣꯚꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯝꯖꯕꯅꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯈꯔꯅꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯂꯥꯏꯚ ꯊꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯣꯏ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯕꯁꯨ ꯌꯥꯎꯒꯅꯤ ꯎꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯣꯏ ꯍꯧꯖꯤꯛ ꯎꯠꯆꯔꯒꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟ ꯊꯝꯃꯛꯄ ꯃꯇꯝꯗ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯅꯤ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤ ꯀꯥꯟꯗ ꯀꯃꯦꯟ ꯍꯜꯂꯛꯇꯦꯅ ꯈꯟꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯅꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯗꯅꯕ ꯑꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯑꯗꯨ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤ ꯈꯛꯇꯅꯤ ꯗꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯋꯥꯡꯃꯗ ꯆꯠꯀꯦ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀ꯭ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣই ꯃꯔꯤꯅꯥ ꯀꯥꯔꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ
mana masing chaningba adiki leiba khotpa phak taba chatpa khotpa phak taba dumba mayama leibudu khoigi telo matamgi manungda haiba tare ko khoigi atopa third party porter oibai adiki atopa khoi bike thorga service piri ba haitare ko adu masing dugi khuthangda khoigi Manipur romdagi north side dagi porpa mana masing adagi chaningba tharoi khangde adagi atopa singju khangde adagi atopa lafu khangde hai mayam ase khoi dum available ohenjare adu available ohen basi khoigi Marina Kart ki pizari ba haitare sigi number sida khoigi Marina TV gi channel khuthangda hojik live thajari basi khoigi pizari ba number sida contact tawbiraga adom na pamba pot adu koi order tawbirakpa yagani tawbadabu adamna pame pot du karino haibadu khangningai damukta haibatare koi pizariba WhatsApp number sida adum call tawbiraga adom ya pam du kari ke leibage kari ke yauribage haibadu adamna dum hangbirakpa yagani aduga haiba mayam adu ki product tu ki mamal kya tai kya lei haibadu khangbigani aduga side leijariba se koi ki north east ki Leibiba Manipurgi oibe Assam de oibe side Pambiba mayam se punjalaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adamna kudong saba asi akoi Delhida leibe sinau sing maroina Delhi ki surrounding akoi bada bukta adum khoi sinau mayam lei sinau mayam du loina mak haiba service dum lawbani hoje dum available oibani na haibetare ko mai phangan jabani ana mayamna so hairiba khoina hojik live thajariba si khuthangda adamna pizariba number si khuthangda dum call tawbiraga kari yauri kari lawba yari haibudu dum hangbirakpa yagani aduga khoina so atopa third party khuthangda chalan bi haidare ko aduga hairiba lakpaki potu thinba lakpaki kaino gi service to mai charge amji lainina adugi charge to koigi atopa third party gi mai ataba mamal do pibiba haitare adamna Leibiba Yenshang Napi gi mamalna ama aduga thinba lakpadugi mai service charge na ama tungal aduna high port adu adong pham delivery taw lak matamda mai lupa kya tarage haibdu de adom don pibiga da haitare masiga tanatara akhoi Marina Kart blogspot.com da akhoi site ama so dum comment thamjarake adu hairibasi masi khuthangda so dum akhoi gi chaningai thaningai habadi khoi mana masingum atekpa nataba khoi gi Delhi gi wangwada leiba samna habada Mumbai da leibe yai aduga Goa da leibe yai natraga Punjab da leibe yai hairibasing aduda khoi gi chaningai thaningai khoi mana masing natabada karam pot thakpa yabage thaba yai haibadu so adamna khoina saba yada pot haibetare ko hangna sinna ba yaba samna habada khoigi napi singna siningai earring gumba adai khoigi kajeng lei gumba adai khoigi lengyan tree gumba haiba singa so khoidum available no henje aduna taba atop ma ama so khoi available ho henje anu kari yawbage haibadu khoigi pizari ba WhatsApp number ase kuthangna call tawraga atop famna kari thilakpa yani kari available hanba yani haibadu hangbirakpa yani hangbirakpa yai haijaba tare aduga hoje koina pizariba number sidasu koigi adum hangakpada ekoina sudum adongi pakuma dum sodan pizarakani aduga adom su hoje kutakta pamba kari injangda karam sada oibe karam mana masinda kari leibage adum hangakpada dum available hanjani haijaba tare ko yari makai de koigi shop sing da habitare shop amada yaudra so shop amada karam pot yauri customer na hire per list to loina subu ngamdabra haide tara haipa manungda ama sithabra natra ani sithabra ade customer na zo ani sithargadi lawba nungai roi ama walagadi lawba nungai tre hairaga su pot dum koina order do koina thada ba haitare ko customer na pamba mongdo aduda dum koi pot to collect to bira matunda moina photo non thabiro hairazu natraga madugi dum mating namaga kyamyam na fresh ori quality haibagi pot mamdo adu zakoi dum tawjai adugi service dum pizza habitare pot to kyam fresh lady leite adagi pot ta koi stock ta kyam lady leite haide dukan amada yawram da bodu dukan amada yawbra hangna tuni adagi amok dukan hangda ba habsulai adagi Delhida koi dukan se yamna antana hangba kya hojikan oidre ade mafam maramdi kaino kanda
dukan se theng theng dum hang ba yawe ba ko aduna customer na pam khu ta pam potu hayeng gumba pame khalne adu tar ga di ngasi dum book toraga advance payment pisalaga pesa pithopiraga book tor thambi ba hitare hayeng adum nungan ba ga khoina dum thar pa yani ngai hitare dukan amada yawda potu dukan amadi khomduni ani de khomduni ama tar collection toraga khoi payment de pithopra khoi lawra potu suningai habitare ko sura matung da potu complete sura matung da adum adum gi address dum thabi ba hitare nungala khanda samai tobo adagi masigi order gi timing ji kaino khanda nungdang gi di pung 10 makhai gi mamang da yari mkhai order se tawna bo honna biba maramdi hayeng angan bada pam batar gati adagi 10 makhai gi makhada mu order lak tar gadi amu 10 makhai makhada di amu order pi be je khra wana thoeba maramdi kaino khanda sida khoin lai mafam sida Delhida khoi pung 10 thoi dagi dukan je thong lolan mai tare dukan je thong lolan ba pung 10 thoi matung da thong hang ba ya da ba ade ayukna pung manga gi mamang da hang ba da ba smai lei aduna mayamna khoi gi order to gi mong se khoi gi pung 10 makhai gi matung nungdang gi 10 makhai matung da to ba da ba aduga pung manga gi mamang da su dukan hang ba da ni na poim ni pan mapan sai da pos adum dong gi pot haiba tare adum don order to report adu pung mapan makhai mapan sai da dung thana ba honor ka ne ba khoina ko amai to adum dong gi mafam du da available hen za ba tare Hoji koina thajariba live video si koigi recorded live ni haibadi already video si editing tawraga matungda record tawra matungda voice over hapa matungda live thamjabani live thajabani haitare ade kanaomba khangdaba kharnadi khangdaba chinau maram pangsinadi live tharabnina hoji hairi boy hoji ngangli boy ningbazu yawbani uliba video si hoji uliboy hoji ucharagazu hana already record taro video ni haise khangdaba khoi marom pang sino adum yaw kan in khalle aduna comment thamak pu matam da comment da reply pirak taba yaw paju yan khalle and reply pirak taba taraga di mayam na khalam ni kaino live tharaga khoi comment pi kanda comment halakti an khan baju yaw ba yan khalle adu lana lobi gano hairiba live asi khoi recorded video ni record taro matung da live thabani aduna kudakta khoi isana mafam sta leiraga wangang banate already record tawr matungda edit tawr matungda hai video si live thajabani mayamna lana lodna ba si majadum thamjage mayam phamda aduga adomodom na pamba mana masing Yenshang Napi koina thajagadriba adu Delhi manungi khaktani Delhi manung dagi wangmada chatke hai thabiro haitagadi chaningai thaningai nataba atoba pot kai lebage koi site kari kari yawbage adugi matungina hairiba pot adu thaba yani yaroi yani haigana karam state yai yati habidugi matanda sodom adom hangbiningba query leiraga so koi pijariba WhatsApp number si khuthangda adum call tawbirakpa yani Delhida Leibiba chinau singi damakta koi Marina Kart na mayang phamda koi gi mana masing haidare anoba mana masing chaningba adiki leiba khoppa phak taba zatba khoppa phak taba dumba mayama leibadu khoigi tela matam gi manungda haibadare ko khoigi atopa third party porter oibe adiki atopa khoigi bike thorga service piri ba haidare ko adu masing dugi khuthangda khoigi Manipur romdagi north side gi porpa mana masing adigi chaningba tharoi khangde adigi atopa singju khangde adigi atopa lafu khangde hai mayam asi khoi dum available ohenjare adu available ohen basi khoi gi Marina Kart ki pijariba haitare sigi number sida khoi gi Marina TV gi channel khuthang da hojik live thajari basi khoi gi pijariba number sida contact tawbiraga adom na pama pot adu khoi order tawbirak pa yagani tawbadabu adom na pame pot du karino haibadu khangningai damukta haibatare khoi pijariba WhatsApp number sida adum call tawbiraga adom apam du kari ke leibage kari ke yauribage haibadu adom adum hangbirakpa yagani aduga hairiba mayam adu ki product ki mamal kya tai kya lei haibadu khangbigani aduga side leijariba se khoi ki north east ki leiriba Manipur dagi oibe Assam de oibe side phamiba mayam se punjallaga magi product sing adu offline da amdi online da akoina dum yonthopi ba haitare yonminna ba haitare mai tawbani adom na kudong saba asi khoi Delhi da leibe sinau sing maroina Delhi ki surrounding akoi bada bukta adum
ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯧꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯏ ꯐꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯀꯔꯤ ꯂꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯈꯨꯠꯊꯥꯡꯗ ꯆꯠꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯄꯣꯠꯇꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯒꯤ ꯁꯥꯔꯚꯤꯁꯇꯣ ꯃꯥꯒꯤ ꯆꯥꯔꯖ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯑꯇꯥꯕ ꯃꯃꯜꯗꯨ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜꯅ ꯑꯃ ꯑꯗꯨꯒ ꯊꯤꯟꯕ ꯂꯥꯛꯄꯗꯨꯒꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯆꯥꯔꯖꯅ ꯑꯃ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯗꯦꯂꯤꯚꯔꯤ ꯇꯧ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗ ꯄꯤꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯥ ꯀꯥꯔꯠ blogspot.com ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯊꯝꯖꯔꯛꯀꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯇꯦꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯨꯝꯕꯩꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯒꯋꯥꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕꯗ ꯀꯔꯝꯕ ꯄꯣꯠ ꯊꯥꯔꯛꯄ ꯌꯥꯕꯒꯦ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯅꯤꯡꯉꯥꯏ ꯏꯌꯥꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯖꯦꯡ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟꯐꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯩ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯤ ꯀꯔꯤ ꯊꯤꯜꯂꯛꯄ ꯌꯥꯅꯤ ꯀꯔꯤ ꯀꯔꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡꯗ ꯀꯔꯝꯕ ꯁꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯝ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯞ ꯑꯃꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯣꯞ ꯑꯃꯗ ꯀꯔꯝꯕ ꯄꯣꯠ ꯌꯥꯎꯔꯤ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯂꯤꯁꯇꯨ ꯂꯣꯏꯅ ꯁꯨꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 10 ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯑꯃ ꯆꯤꯠꯊꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯆꯤꯠꯊꯕ꯭ꯔꯥ ꯑꯗꯩ ꯀꯁꯇꯃꯔꯅꯁꯨ ꯑꯅꯤ ꯆꯤꯠꯊꯔꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃ ꯋꯥꯠꯂꯒꯗꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀꯂꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯛ ꯅꯝꯃꯒ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯇꯨ ꯀꯌꯥꯝ ꯐ꯭ꯔꯦꯁ ꯂꯩꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯔꯝꯗꯕꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯍꯥꯡꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅ ꯉꯟꯇꯥꯅ ꯍꯥꯡꯕ ꯀꯌꯥ ꯍꯧꯖꯤꯛꯀꯥꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯨꯀꯥꯟꯁꯦ ꯊꯦꯡꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯈꯨꯗꯛꯇ ꯄꯥꯝꯕ ꯄꯣꯠꯇꯨ ꯍꯌꯦꯡꯒꯨꯝꯕ ꯄꯥꯝꯃꯦ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯕꯨꯛ ꯇꯧꯔꯒ ꯑꯦꯗꯚꯥꯟꯁ ꯄꯦꯃꯦꯟ ꯄꯤꯁꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯔꯒ ꯕꯨꯛ ꯇꯧꯔꯒ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯅꯤꯗꯒꯤ ꯈꯣꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯦꯃꯦꯟꯗꯣ ꯄꯤꯊꯣꯛꯄꯤꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯣꯠꯇꯨ ꯁꯨꯅꯤꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯔ ꯃꯇꯨꯡꯗ ꯄꯣꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯁꯨꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔꯒꯤ ꯇꯥꯏꯃꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤꯗꯤ ꯄꯨꯡ 10:30ꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯑꯣꯔꯗꯔꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯟꯕꯗ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯒꯤ 10:30ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛ 10:30 ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯑꯣꯔꯗꯔ ꯄꯤꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 11:00ꯗꯒꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯍꯟꯕ ꯄꯨꯡ 11 ꯃꯇꯨꯡꯗ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕ ꯑꯗꯩ ꯑꯌꯨꯛꯅ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯡꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡꯒꯤ 10:30 ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ